Nupi Amana Nupa Sangom glass Amakhak Pithakkhi Adugadi Chahi 20gi Matungda Nongma Ngasi aina lizagadoriba warisi hana tabasu mayam ama soidana yaubiramane adabu warisi nungsiman bastaida tadribasingi khanjaraga amuk nahuna lizarakpane kok lei khaiba video sembasi matam khara changi aduna singma makhalgi video su marak marakta dum thechinjarakane apikpa khungang amada keto koba lairabi mamagi lairaba machanupa amakhak leirammi School fee amadi ka bhara thinaba keto school halakpa khudingi numtigi aphangba thabak sui amadi mamagi mating sodum pangi Nongma school suti thaba numit amadi keto makhoigi thangnaba khuldama aphangba thabak subu lakhi Thabak sum surambadai numit yungkhalakpa swaidadi ma chak lamakpada nata ising su yam khoranga khi mayumdai purakpa isingdudi ayukta dum loikhrabani Kaugang nabana thabuk supong khangjalaktarabda keto manak nakpada urive yumduda changaga ising glass amda thakjagi hekta hairurage khan chumdring yumdu tamna lagle keto yumsigi thungjinda leplare adubuma thongdok hekta thinmadi ngamlamde mafi marul chamot naba mukhoidi tathi tobirakan madureida ma khautak chajai ngak ungurba matung yamki hangoina thong thille Mitkup kharagi matungda masak matok changkhon bilai shabi macha amana thongdo hangdori Thoraido hanu hana oirmagasu khara phramdongni kedo masadu ipa paklei magi matokduda nupiduna hana kana kari hangbigdaba keto humang anapi ka kana mari tali ising glass amda thakjageba magi wasi loi fatringai nupidu hoi yani hermaga imungda hobi changki Hello friends, hosikansi hingbre expenses yam changnare aduna extra stable oiba sel lakpham amagi darkar yam oinare maramsna mi lak na mayumda phamna sel tan seasonary budumba platform ama haizrongge maduri quite trusted oiba sportsbook 1x bet ni masi mana chaw na piba pyaw chu tuba risk late be bet to yabi damang masak na platform ni 2024 is the big bass league test match amadi one day na chingba cricket matches kaya ama lakadori masi khudimuk sedum na 1x bet gi live yingba yagani results ying yagani score bhavna sara sina thoini haibudu bet to Yani asumna makhal mathel mana kya ma tanba yagani sida sandong phungninga yam oiba grass na singba game su yauribani wa amana promo code siznaraga registration tawra lora matung 43000 fau bonus oina phungba yabagi khudong chaba piri link amadi promo code pin comment gi phungbigani apama sing download to view thangnaba mitkupta nupidu tray amada sangom glass amaga achapot ban namaga hapaga thuri keto nadi ising thake khak hai khibane tray lunch lai Se, sangomga chapur kasi oina chabiyo adum yam chokthana su ure keto mawa lan amta ngangdabi bandu su sare aduga sangom du su thakchile aduga yam ikai hangi sibul pa kyam kyo idoino adungi lamana musu tonsinjare momon nopet nupi duna khumi sigi bukari ki pesano migi mating pangmada manting na duna mai khui mana dum tambi keto adumbu yam thagachari adudi ayamuk chacharukhige Yumstagi makhong thangdorpda keto ma arang khorongba kokpagi masa tekat pakak nata mioiba amada thamba sontharuraba thajanabagi maridusu mangonda hena kankhana phauki pukchel chawbi shakhen biadugi matawna punsida mai paknaba ma hena kanna honhaningbagi akanba ithil lamasu phauhanki Chahi 20gi Matung Adungaigi mabuk mapau phabi thawsal haibi nupidu yam kanna naduna leire Magi anavasi local doctor singna laing mangamdabdagi saharda liba achoba hospital amada refer tawrakhi Tan chanabani haidoribra natraga sembirakpa mapugi thoinsinani haidoribra sahargi laing sangsta nupisibu anba yengba changakhiba specialist atai kanasu nate doctor ketoni Magi laikai gi thangnabu khuldagi anaba mu puklei tabdu da keto mama sada langtaknaba maga anabdu ki kada jangakhibane anabdu dumegi puchel chawbi thawjal hibidu erangani haibdi ma sungkan khanjilu dabane nupiduna gyan mangna isisina targa lerambadu ubda keto mama pirachen mathamu yam sokhi
Amuk tinthada magi midyeng makhada nupisibu yam chekshinna layengba horakhi. Staff room da laktuna ketona haiki aikhoigi angamba hotnaduna magi punsi kandaba yadabani. Numit humnigi matung ahingi taramathoirom tare keto potharage haiduna ma phamung changakpada ngairi adubu telephone makholaduna mabu khangprek khanghalli. Asomdai khonjaladuna hairi. Hello sir. Sir ki patient si phibom khara suksile sarang haktang lakpigera. Mitkup amhektada taibong thadokhigadra haibagi chingnabli je sir. Ahing nongyai jabukta keto hospital la thungnare. Nupidugi katamna barbar changi. Magi hakchang life support system masin kya amaga samnaduna leiri. Matam amada palambukachu typhoid tare. Chongli bamagi mihulladusu nasun pikman kibana tres tobi ngamdre. Keto magi angam mathak ta honarabadu pau upai lesilaktrabadu tadi nupidugi manakta tamna phamtharaga ningba kaina pokhaire e nang aibudi warongnuko matam amada nang aigi mateng pangbi khibadugumnadi aidi nangi mateng pangbu ngamnoidora male aibudi warongnuko wa khrase hairaga keto ma thokhragedana hugulakpani adbu magi mamitta angakpa masangsang ure madudi ngankai pakhum amada phangudravin pisigi khuchasing tapna lengba horakhi. Keto mamal leiba mamon minok amanoga staff room da laga hierarchy. Sister mayam, patient responsive oiba hore. Chang musel changjasano magi life support system singasi disconnect to vibiyati ko. Tha amagi matung. Dr. Keto amadi magi staff singna thawa yawn hotna zabadagi mamai dadi lan ngam bahibadu oire. Nupisigi anava 100% cure oire. Ma nava fare. Lying with a chunky was sent from Bill to Nupidu the Pirunava Dr. Ketona, staff amada hirami. Bill Sidi Macha oidre, yam taramle. Adubu Bill to Pihalo dringi, Dr. Keto, no petona Bilduda, Kadigma Waikari irami. Nurse Amalak to Nupidu, Bill to Pidare. Yam taramani haivakangja Nupidu, Bildu the dog hecte yang mangam jaramde. Makoigi lejaram sel ayambasu langsang sinchandana yang pastaida tumkrabane aduga taram liba billasisu tasengna chawi maduri makoigi mai makai yonthula faw thiba konadabagi phibamne ma bilduda yam kini yang e adubu tariba senphamdogi makhada khudina karigma wahi kare iribido hana magi mityeng na tarui khudina sumna iri adongi bilse adungai gi sangong glass amaga ban amagana Sengdok piramle adongi Dr. Keto mapina cholaba mamituna wahi kharado hanjin pa numito tarang ningsung le